Heraldagi Loktak Patalam Sang Paiba Lamdaki Nintam Usek Sing Saktara Duna Lagli Haribu Usek Sing Asina Loktaki Pazava Hena Ninti Zanbagi Matakta Loktaki Akubagi Pibam Amadi Masibu Kadai Fawa Masa Pana Lady Bage Haiba Mohusagi Kulai Amok Inasu Biganik Sing Lori Mohusa Paraklamba Hosina Lakidraba Masing kaya yamna laklamba haibna singba asina Loktaki phibam bumek sengna masa phariba pala natraga mahusagi khaldagi nathai khraba pala amadi magi akoibagi hawa nungsit kamdori haibado usek makhal amadi masing sing asina tagli masigi damakni handak sahi da kunthra suba oina Loktak ta saktaraba ningtham usek masing thibagi thabak myoi kaya pasa kaya sang honari bisni masigi matang na miyam hena khangnaraba environmentalist khangembam samungau na asumna sithi sida phongdokli English samapanga madra taruktagi indam dada Loktak pata saktaraba langanu singi makal masing khangtuk na nabagi damakta Environmental Social Reformation and Sagai Protection Forum aduga Manipur Association for Science and Society amadi Manipur gi atai luk kaya gi thomisingna mid-winter water census haudui masigi matungdagi di English samapan medrama pal lisingani dagi Loktak Development Authority lisingani tara dagi Forest Department gi Wildlife Wing lisingani kunma thoi dagi Forest Department Loktak Development Authority amadi Directors of Environment na Tongan belup mayang ko samnaraga using masing tirapana lisingani kuntaruk asidadi sei kuntra mapung phare sanglaba sei kuntra gi lambi sida Englishingani ga amada Loktak pate sing using makal yangkhai mapan ubagi manungda langanu makal taramari yaw Englishani taramathoi dana usek makal yangkhai ubagi manungda langanu makal tara ni thoigi masing lising manga damak lisingani tara manga da Usek makal humpu manga ubagi manungda langanu makal tara taruki masing lising kun manga rom oiduna langanu masing khwaidagi yamna lakpa sahi oiki aduga mathang sahi lisingani tara tarukdana usek makal humpu nipan gi manungda langanu makal tara mapan yaurakduna Manipurda langanu makal khwaidagi yamna laki masigi matungdagi di Loktak pata saktaba usek ki makal masing antarakpagum tawri Useki masak matau masu masinjak magi hainabigi maramda kumam jugeso retired principal kumbi college amadi Manipur Bar Club ki VP asina asumna thawai nungaitana hana saktaramba usek masingi sang amadi hojik ukidraba usek makhal singi matangda asumna phongdokle Uren, Umu, Kakshu, Usek Poro, Yen Poraba, Tamna Chenbi, Hongai, Salanka, Uthit, Lamprai, Tingi, Pedagor, Ura, Uroksingi Manungda, Loklenba, Langkongsang, Naukang, Sandung in the Singba, Panbeye. Aduga Miram the Gilam Sang Pairapa, Ising Usek Shingi Manungda, Surit Angobi, Toiting Nam, Kongang, Sadang, Maitunga, Kara, Tangong Mang, Irupi Mingo, Tautra, Nongang, Segaipi, Amasung, Seklawina Singba Sini. Laibak Tibeti, Mamang Jahi, Lishingani Kunmanga ki census report, a Yaukiva, Miram Ginganu, Makal Ani, Suritman, Amasung, Tangong Arangbi, Kumsi Parapagi Pau Pangdri. Census Sida Ukiva, Useksing Sigi Makal Amasung Masing, Hujikmak Chapsana Kangdravasu, Zorangna Yengada, Makoigi Makal Amasung Masingsi, Asuki Matik, Hainingai Laitana, Hantakri, Haina Lawayare. Sahi Karagi Mamangda, Useksing Asina, Masing Yamna Taramba, Mapam Kayada, Nasidi, Makoigi Masak Uba Pankidri, Masimakti, Pachiki Mapunsida, Amukta Ukidriba Maungda, Zatarakliba, Tonganba, Mioibagi, Tabak Tanasing, Amadi, Malengbi, Yamna Yangna Honglakliba, Aying Asana, Uigani Haina, Hiramsida, Ngausaba, Akang Ahisina, Makoigi Mot Binari. Matang asidani Loktak Pat ki phibam magi masak matau honglakliba khudam sing asida RK Bridget State Coordinator Manipur gi Asian Water Bird Census ki nasu asumna Loktak ki honglakliba magi saktamda asumna phongdokli Pat asi ki masasi kharibra phatribra haibagi biological indicator haigera biological barometer haigera Loktak se kam kuine lagidori masa mahu pharibra haibasi taralibu seksing adugi species makhal kaya aduga magi masing kaya aduna lepe samna haikanda karimba any part amada tangai phadana koi waterfall na water park lising kundagi tadana leiragadi madu koina Ramsar site ke criteria 3 4 5 ta yaujari
मरम अदुदने कोई लोकताक सी सही यामजरगसु मसा मयु कयाम फरगे नतर कोई सोक्सलगे हाइसी उसे की जाति मखल अदुगा मागी मसिंग ताई मरम अदुने अखोइना सिटीजन साइंस प्रोग्राम वजरगसु लेप खम लेतना अवाब कया थेंगरगा डिपार्टमेंट मैम से खुसुमनरगा सुगुमबा लोकताक रामसर साइड कोई नॉर्थ ईस्ट ख्वाइदि चावरिबा थुमिसे नबा मणिपुर की सेइमिंग सेन ओरिबा लोकताक असिदे कोई सेंसस गसी पाक्तोक सबनी मसीने लोकताक पाट की अरुब फिबम अखोई करी तौब ताई हाइबसी खंथबगी मतम हेंदोकले